manipur gi ngamkai paringda leiba khul chamga nifuhumdoi masak khangdole sakhot thaurangi thabok sing paikhalagani hana chief minister na phongdoki wafam duga 𝐍𝐄𝐖𝐒 Amit Shahabu visionary leader amani thagat khre BBP 2 na district manga gi khungang sing sakhot anuna maho yauna hinganba ngamgani chief minister chief minister phongdole wafam jo kamai yengbe कोई जैसे हारेगदी कोई चीफ मिनिस्टर ना कोई खुल सामगनी फूम दोई मसक खंगे अदुगा कोई ना बॉर्डर की खुल सिंग चाखटनाबा कोई मियेंग थमली कान हाइबसे कोई मकसु काइदे मणिपुर की अपुनबगी सक्तम गांगना वनाबदा खुल सिंग बॉर्डर एरिया दे लेबा सिंग चाखटनाबा होनाबा हाइबसे मरमदि काइगिनो काना हुजि पाउदे कोइना मणिपुर दे कोइना वैली की अदुगा चिंगी ना तौबा मानबा पोट मखक लाइसे कराइदगिनो हाइ कान दे कोइना सिंग की डेवलपमेंट की थादरको पैसा सिंग से कोई वैली की कॉन्ट्रैक्टर नत्रगा वैली की ठेकेदार सिंग वारिनिको नत्रगा एमएलए मिनिस्टर लोशन बदौना नत्रगा ब्रिगेड ऑफिसर लोशन बदौना सुम ngasibo khangna lai do tase makidi singdagi kumdara kanda swaida tasengna haragadi makhoi chingi phangdo chakthung mayam lotion ba makhoi gi adugumba machin tongmo mayam lay jasengna haragadi leader gi maikhum upasing are adumba mayam dan lotion la kanda ngasai khabok tarana pot mayam sin base masigi potsi thokponu na koi manipur da khabok tana chingam ritamse laibudum ngasibo lakpone adu ngarang khoi gi adumba mifam pangthokhiba nomagi mifam da chief secretary amadi IGR South ki major general aduga chief minister yauna famgiba aduguma mifam aduda tasengna sugumba development project work mayam ge maningda manipur ge khul manga gumba village manga gumba gi saruk yawe harakpane aduga chamaga ni phumdoi masa khangdoi aduga sumba thabak sing pakhelaga ni haiba thabak sing si yam chumi yam phai masigi pot se koina sing ge jaga sing de yam open oina thabak pangthokpa hobo se handa ki chief minister siga mamang ge leramba chief minister nongthong birenga ani sigi pot se koina ngasi ui maram de sing ge jaga sing da ima ge kaithel sing saramba go to hills toromba go to village toromba tongan ba thabak torom paikhala mamang ge chief minister ge continuing process oina makoi dol ama to oibagi su oirba yai aduga hujik sumaina paikhala na khona ba ise koina matam kuina mangroba sing du koina amuk khoi ge peace normalcy restore to no khona ba da paikhala ba thabak torom sing manung do oiba su yai na khalle adubo ai koina masugumba hujik sumba paikhala ba thabak torom mayam singsta manipur gi oiriba peaceful society ma propongam driba maram se kari gino aruga chingi lamdam singda khulai paiba maru oina particularly haira kanda ai koina innocent I am the karabuta ki tre aduga tasena kuki gi lalo bulup mayam amana kuki maikhum upiba singsina tasengna haragadi adugumba makhoi gi lalo lup ki maming singse makhoi gi ATM card nataga bank slip deposit tawya na pot ama oina miyam da uhon baje se khuduna haibda contractor sing da nataga development thabak toriba company sing da sangjalaga makhoi na lakh manga tara demand to aduga koi simakti lejade lakh ama hapage ani hapage lising ama hapage ani lising manga hapage tara hapage to pot mayam singsina ngasai kuki gi maikhum jidum upaga leningi ba kangu singse lalo hugi maikhum upi singse hana muthatragadi sing gi development ngasi tawna ba khonari ba miyeng thamlagni border khul chawkhol alinge hai potse ngamoina khali aduna khoi tasengna haragadi masida border pillar ning thisna hana khana ba pot miyeng phajana thamma khanda madugi potsi khoi huji swaida khoi gi foreigners sing aduga non citizen mayam ama illegal immigrants mayam ama so called narco terrorists sponsor to mayam ama drug mafia cartel mayam go link to mayam ama si leide hariba potse khoi tasengna haragadi khoi toina hanu chi una leng di haibuduni awna simo pot mayam sing sigi hana karamna border pillars yam thuna fencing khar relation sigi aduga karamna kamaina detect toroga deport to thoki sigi haiba potsi jo hana amba pandam thamdragadi khoina border khulsing chawkhona miyeng thamli hariba chief minister gi wafum sing asi phaja wafum morga so thabak to ontokda awaba pot ama oigani na iri thamjaninge aru sumba mayam sing se khoina hujikti yamna waraba praja sings da yamna special care giving special care and assistance when they are facing so many multiple challenges saib dare si lering manung dos mind to was the it should be the duty of the government and cabinet colleague council mag no oigadabani and ais mind thamjagi yam no jey makha da la yam na